ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯨꯔꯇꯤ꯫ ꯌꯦꯡꯕꯗꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯗꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯥꯃꯦꯟ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯐꯖꯩ, ꯆꯥꯕꯗ ꯍꯥꯎꯔꯅꯤ ꯍꯥꯏꯅ ꯃꯨꯟꯅꯩ ꯃꯤꯌꯥꯝꯅ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯐꯖꯈ꯭ꯔꯕ ꯈꯥꯃꯦꯟꯗꯣ ꯐꯖꯕ ꯈꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯁꯦꯝꯂꯨꯕꯗ ꯇꯤꯟ ꯉꯥꯛꯇ ꯅꯣꯏ ꯅꯣꯏ ꯂꯥꯎꯅ ꯎꯔꯤꯕ ꯃꯤꯑꯣꯏ ꯂꯛꯇꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯥꯃꯦꯟꯒꯨꯝꯕ꯫ ꯂꯨꯝꯊꯔꯕ ꯈꯣꯡꯊꯥꯡꯗꯨꯅ ꯄꯣꯊꯥꯅꯤꯡꯉꯤ, ꯄꯣꯊꯥꯐꯝ ꯃꯐꯝ ꯊꯤꯔꯛꯏ, ꯂꯦꯞꯄ ꯉꯝꯂꯛꯇꯦ ꯂꯨꯝꯊꯔꯕ ꯕꯨꯞ ꯕꯨꯞ ꯂꯥꯎꯕ ꯃꯍꯥꯛꯇꯣ ꯌꯥꯎꯅꯤꯡꯉꯤ ꯃꯤꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯁꯨ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯑꯩꯁꯨ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯆꯠꯄ? ꯆꯠꯂꯨꯔꯒꯗꯤ ꯁꯣꯟꯊꯔꯛꯏ, ꯈꯣꯡꯊꯥꯡꯗꯣ ꯄꯣꯊꯥꯐꯝ ꯊꯤꯔꯛꯏ꯫ ꯋꯥꯖꯩ, ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯩ꯫ ꯈꯜꯂꯤ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯄꯣꯛꯅꯣ, ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯃꯒꯨꯝꯂꯦ ꯉꯁꯤꯗꯤ꯫ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯨꯔꯇꯤ ꯍꯥꯏꯕꯗꯣ ꯑꯁꯤꯔꯥ? ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫